Hello everyone, ahan maktada ay hira sandra athokpam mayam punamukpu amukka hanna ay channel siga taram na oksari. Ngasi aina poriba video content asidi Ningthoukaba pokpa meeoi singini. Yam thin interesting oiba adumba akogi contents ni ai kanada comment section da mayamna yam thin request oropodagi aina semjarakpani. Ado ay makhata na haidri mangda mayam famda aina ai thamoida faujaba wahi amani khatang aina phongdoksage akhoi na angang ori matamda akhoi maru mapang khangde akhoi school gi maru mapang khangde akhoi na sana matamda akhoi masen da hangnai nang karmit poke ka haidana ko eba akhoi na sukhame ai Ningthoukaba poi e makti karni poi makti lewa ponumit poi amana thangjan mit poi ka haidana sum haina dana khojum sanai adu matamdoga Ningthoukaba pokpa masen manaba singdana aidi Ningthoukaba poi nangsu Ningthoukaba poi akhoi punna tinamina siko lewa pokpa mi singse akhoi makhoi akhoi leibak ki jumda leidoi mi ka haidana adai akhoi Ningthoukaba pokpa singsi akhoi ningthau oidoni akhoi ningthau doina leidoi ni kaina sum haina basu asi kya singse akhoi haiba akhoi viewers singasu asi experiences phangjar pra haidana aina sum ahamda in panjaning ba haiba tare ai thamoida leiba wa singse aduna viewers sing ai video se makha ta na hai content se ai haijara age ai khoi na poi banumit singse ma gi tongan ba impact loina lei Ningthoukaba pokpui su tongali lewa pokpui su tongali juda kaisa pokpui su tongali sangujen pokpui su tongali irai pokpui su tongali amasung thangja pokpui su loina tongali asigi siga aina khajitang sengdokningba haiba tare mayam singse khoi wakhanda cheyna ba khara sum leire sigi wakhanda cheyna ba leibuse ai ngasi khajitang oisu ai angamada ai sengdok saramge yengo akhoina poiba numitse magi impact tongana lei ade akhoina poiba akhoi date se magi tongale akhoina poiba tha se ko man se asisu khara tongale ade akhoi rasi gi su sum khara tongale aduna aina video se semjar ko matamda yamna khallaga aina semjarakpani kamaina chana doino makse kamaina asi mi se kamaina asi date poibase asi namit poibase kamaina chana ni haraga aina yam thina wana semjarakpani haiba tare aina semjariba video singse haiba masagi comment section daga aina sum u phangjai oza masu asigi date poi aiga maga date malai aduga akhwaini character se khajitang oisu khenari busi karino haibasa masi sum aina u phangjai comment section singda aduna ngasi khenari busi kari da mukta khenari ibano khajitang oisu khenari se kari da mukta khenari no haibasa asigi answer singse nakoi ngasi hayo Ningthoukaba da pokpa meeoi singse asigi nakoi khajitang oisu asigi answer se noina u phangani amasung kan to ba khangba ngamgani haidana ko aina ahamada aina thamjaring aduna viewers sing haiba Ningthoukaba da pokpa meeoi singse makhoi se Chandra grahana rule tawi thana rule tawi ko aduna aina hajikta mamang da haijagibido asai makhoi gi character makhoi gi behavior khaji khenai haibase haiba Ningthoukaba da pokpa meeoi singse makhoi se date lomda yengo taragadi haidi numerology gi date lomda yengo taragadi atopa graham na makhoi se rule taronganeba adubu mana poiba nimitsina atopa graham na rule taronne asigani khaji meeoi gi character da behavior da khaji khenari ise viewers sing hojik ai haiba Ningthoukaba da pokpa meeoi singsi akoi gi makhoi character makhoi gi behavior makhoi gi nature singse ai point tarit mo haijarake amasung makhoi gi advice amakhaka ipijarakani aduga loramdaida aina makhoi gi khwaidagi kanaba Ningthoukaba pokpa meeoi sing khwaidagi kanaba akoi gi tips amasu aina pirakani ahanba point ta haiba meeoi akoi gi Ningthoukaba da poiba meeoi singse makhoi se yam thina sensitive oi ko makhoi jam sensitive oi makhoi se jamna emotional nature su oigalle amasung makhoi se overthinker su oigalle aduna makhoi gi wakhandon se matam puramakta haidi sum on na sum leiba akoi gi palefam khangdaba tangdu leita pham khangdaba adugo meeoi so oigalle haiba Ningthoukaba da poiba meeoi singse ani suda akoi gi haiba Ningthoukaba da pokpa meeoi singse makhoi se harauba nokpa yamna pamjai adubu makhoina harauna noibdo
ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯏꯃꯣꯁꯟꯗꯣ ꯑꯗꯣ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯃꯤꯃꯥꯡꯗ ꯃꯈꯣꯏꯒꯤ ꯏꯃꯣꯁꯟ ꯎꯠꯄ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯎꯠꯄꯁꯦ ꯃꯈꯣꯏ ꯀꯌꯥ ꯄꯥꯝꯒꯟꯗꯕ ꯃꯤ ꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏꯅ ꯐꯥꯎꯔꯤꯕ ꯃꯅꯨꯡꯗ ꯆꯩꯅꯥꯗꯣ ꯃꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯊꯝꯖꯔꯒ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯤꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯣꯛꯄ ꯈꯣꯠꯄ ꯑꯗꯨꯒ ꯃꯈꯣꯏ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟꯁꯦ ꯑꯁꯤ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯂꯩꯒꯟꯕ ꯃꯤꯁꯨ ꯑꯣꯏꯒꯜꯂꯤ ꯑꯍꯨꯝꯁꯨꯕꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯨꯝꯕꯅꯤ ꯍꯥꯏꯕ ꯇꯥꯏꯀꯣ ꯉꯁꯥꯏꯒꯤ ꯃꯈꯣꯏꯁꯦ ꯀꯔꯝꯕ ꯒ꯭ꯔꯍꯅ ꯔꯨꯜ ꯇꯧꯏ ꯆꯟꯗ꯭ꯔ ꯒ꯭ꯔꯍꯅ ꯔꯨꯜ ꯇꯧꯏ ꯑꯗꯨꯒꯨꯝꯅ ꯆꯟꯗ꯭ꯔ ꯒ꯭ꯔꯍ ꯍꯥꯏꯕꯁꯦ ꯆꯟꯗ꯭ꯔꯃꯥ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯗꯒ ꯍꯥꯏꯅꯩꯗꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯤꯌꯔ ꯇꯦꯀꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯤꯌꯔ ꯒꯤቨꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯤꯌꯔ ꯇꯦꯀꯔ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯨ ꯑꯣꯏꯒꯜꯂꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯅꯛꯅꯕꯗ ꯂꯩꯕ ꯀꯣ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄ꯭ꯔꯣꯇꯦꯛ ꯇꯧꯏ ꯑꯃꯁꯨꯡ ꯀꯝꯐꯣꯔꯠꯁꯨ ꯃꯥꯅ ꯄꯤ ꯀꯣ ꯀꯝꯐꯣꯔꯇꯦꯕꯜ ꯂꯥꯏꯐꯁꯨ ꯃꯥꯅ ꯁꯨꯝ ꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯦꯃꯤꯂꯤ ꯑꯣꯏꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯊꯝꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯨ ꯄꯥꯝꯃꯤ ꯑꯗꯣ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒ ꯍꯥꯏꯗꯤ ꯃꯦꯟ ꯂꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯟꯅꯕꯁꯦ ꯃꯥꯅ ꯃꯦꯟ ꯂꯤꯗꯤꯡ ꯑꯣꯏꯔꯒꯀꯣ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯕ ꯃꯤꯁꯨ ꯑꯣꯏꯒꯜꯂꯤ ꯑꯃꯁꯨꯡ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯗꯤ ꯃꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯕꯗꯣ ꯑꯗꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯩ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠꯇ ꯃꯈꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯀꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯣꯐ ꯍꯥꯔꯇꯦड ꯑꯣꯏꯕ ꯃꯤꯑꯣꯏꯁꯨ ꯑꯣꯏꯒꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯄꯥꯋꯔꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯀ꯭ꯔꯤꯌꯦꯇꯤꯞꯁꯨ ꯑꯣꯏꯒꯜꯂꯤ ꯅꯝꯕꯔ 5 ꯁꯨꯕꯗ ꯃꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯅ ꯈꯪꯗꯦ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗꯨꯅ ꯃꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯤꯕꯗꯣ ꯃꯈꯣꯏ ꯌꯥꯝ ꯊꯤꯅ ꯄꯥꯝꯖꯩ ꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩ ꯑꯩꯅ ꯈꯪꯖꯕ ꯄꯣꯠꯅꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯀꯣ ꯃꯈꯣꯏꯅ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯐꯅ ꯃꯄꯥꯟꯗ ꯆꯠꯇꯅ ꯀꯣꯏꯔꯨꯗꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯨꯗꯅ ꯆꯠꯂꯨꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯇꯥꯔꯒꯁꯨꯀꯣ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯁꯤꯀꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯅꯦꯕ ꯃꯍꯥꯛ ꯐꯅ ꯃꯄꯥꯟꯗ ꯆꯠꯂꯒ ꯀꯣꯏꯔꯨꯁꯅꯨ ꯆꯥꯔꯨꯁꯅꯨ ꯃꯥꯒꯤ ꯃꯃꯣꯟꯗ ꯌꯨꯝꯗ ꯌꯧꯔꯛꯇ꯭ꯔꯤꯐꯥꯎ ꯃꯥꯒꯤ ꯃꯌꯨꯝꯗ ꯌꯧꯗ꯭ꯔꯤꯐꯥꯎꯇꯀꯣ ꯃꯈꯣꯏꯗ ꯇꯪꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯄꯤꯁ ꯐꯪꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯨ ꯑꯣꯏꯒꯜꯂꯤ ꯌꯦꯡꯉꯨ ꯏꯆꯝ ꯆꯝꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯩ ꯄꯤꯖꯒꯦ ꯃꯤ ꯀꯌꯥ ꯃꯄꯥꯟꯂꯣꯝꯗ ꯁꯨꯝ ꯂꯩ ꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯅ ꯑꯗꯣ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯑꯩ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯛꯑꯒ ꯑꯩ ꯌꯨꯝꯗ ꯍꯜꯂꯒ ꯑꯩ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯁꯤꯔꯁꯨ ꯑꯗꯨꯝ ꯁꯤꯖꯒꯦꯒ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯦꯟꯒꯜꯂꯤ ꯅꯝꯕꯔ 6 ꯁꯨꯕ ꯄꯣꯏꯟꯠꯇ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯋꯦꯜ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏ ꯀꯣ ꯌꯥꯝꯅ ꯋꯦꯜ ꯑꯣꯔꯒꯅꯥꯏꯖ ꯄꯤꯄꯜ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯋꯦꯜ ꯑꯣꯔꯒꯅꯥꯏꯖ ꯄꯔꯁꯟ ꯑꯣꯏ ꯃꯈꯣꯏꯁꯦ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯃꯜꯇꯤ ꯇꯥꯁꯀꯔ ꯍꯥꯏꯕꯁꯨ ꯑꯁꯨꯝ ꯈꯪꯅꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯁꯤꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯁꯨꯝ ꯇꯧꯕ ꯉꯝꯕ ꯀꯣ ꯑꯦꯅꯤ ꯁꯤꯟꯐꯝ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯨ ꯑꯣꯏ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯈꯪꯗꯕ ꯇꯥꯔꯒꯁꯨ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁꯤꯟꯐꯝꯗ ꯑꯣꯏ ꯇꯥꯔꯒꯁꯨ ꯑꯦꯅꯤ ꯊꯕꯛꯇ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯁꯨꯝ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯨ ꯑꯣꯏꯒꯜꯂꯤ ꯅꯝꯕꯔ 7 ꯁꯨꯕ ꯄꯣꯏꯟꯠ ꯑꯔꯣꯏꯕ ꯄꯣꯏꯟꯠꯇꯀꯣ ꯃꯈꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏ ꯑꯃꯁꯨꯡ ꯌꯥꯝ ꯏꯃꯦꯖꯤꯅꯦꯇꯤꯞꯁꯨ ꯑꯣꯏ ꯑꯗꯣ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯏꯟꯇ꯭ꯌꯨꯁꯟ ꯄꯥꯋꯔꯁꯦꯀꯣ ꯌꯥꯝ ꯊꯤꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯄꯥꯋꯔ ꯅꯦꯆꯔꯁꯨ ꯑꯗꯨꯒꯨꯝꯕꯁꯨ ꯆꯦꯟꯕ ꯃꯤ ꯑꯣꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯟꯇ꯭ꯌꯨꯁꯟ ꯄꯥꯋꯔꯁ ꯍꯥꯏꯗꯤ ꯄꯣꯠ ꯑꯃ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯣꯔꯦ ꯈꯣꯠꯇꯣꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯒꯤ ꯈꯪꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯤ ꯃꯐꯝꯗ ꯆꯪꯉꯨꯕ ꯇꯥꯔꯒꯗꯤ ꯑꯩꯁꯤ ꯁꯣꯏꯕ ꯌꯥꯏ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯤ ꯀꯩꯅꯣꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯤꯌꯦꯠ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁ ꯑꯃ ꯃꯈꯣꯏꯗ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯁꯦꯟꯁ ꯑꯃ ꯃꯈꯣꯏꯗ ꯁꯨꯝ ꯂꯩꯖꯩ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯏꯟꯇ꯭ꯌꯨꯁꯟ ꯄꯥꯋꯔꯁꯦ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯂꯩꯗꯅꯀꯣ ꯃꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯩꯈꯣꯏ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯉꯣꯟꯗ ꯁ꯭ꯇ꯭ꯔꯣꯡ ꯏꯟꯇ꯭ꯌꯨꯁꯟ ꯄꯥꯋꯔꯁꯤꯅꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯣꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯃꯥꯕꯨ ꯍꯥꯏꯗꯤ ꯆꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯂꯝꯕꯤꯁꯦ ꯃꯥꯡꯖꯤꯜ ꯊꯥꯅ ꯑꯩꯈꯣꯏꯒꯤ
ꯆꯠꯄ ꯉꯝꯕ ꯃꯤꯁꯨ ꯑꯣꯏꯒꯜꯂꯤ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯧꯖꯤꯛ ꯑꯦꯗꯚꯥꯏꯁ ꯑꯃꯈꯛꯇꯪ ꯑꯩ ꯄꯤꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯑꯦꯗꯚꯥꯏꯁꯁꯤꯗꯤ ꯅꯈꯣꯏꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗꯀꯣ ꯅꯈꯣꯏꯅ ꯗꯤꯁꯤꯖन ꯂꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯟꯊꯔꯒ ꯗꯤꯁꯤꯖन ꯂꯧꯕꯤꯌꯨ ꯍꯥꯏꯗꯤ ꯍꯦꯛꯇ ꯌꯥꯡꯅ ꯂꯧꯕꯤꯒꯅꯨ ꯗꯤꯁꯤꯖन ꯑꯃ ꯂꯧꯕ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯃꯇꯝꯁꯦ ꯂꯧꯕꯤꯔꯒ ꯗꯤꯁꯤꯖन ꯂꯧꯕꯤꯌꯨ ꯍꯥꯏꯗꯅꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯅꯤꯡꯉꯤ ꯀꯩꯅꯣ ꯍꯥꯏꯗ ꯅꯈꯣꯏꯗ ꯂꯩꯔꯤꯕ ꯇꯪ ꯂꯩꯇꯥꯗꯕ ꯅꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯈꯔ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯅꯕꯅꯦ ꯁꯥꯎꯔꯤꯕ ꯃꯇꯝꯗ ꯗꯤꯁꯤꯖन ꯂꯧꯒꯅꯨ ꯀꯥꯏꯅ ꯍꯔꯥꯎꯕ ꯃꯇꯝꯗ ꯗꯤꯁꯤꯖन ꯂꯧꯒꯅꯨ ꯀ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩꯅꯕꯅꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯗꯤꯁꯤꯖन ꯂꯧꯕ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯃꯇꯝꯁꯦ ꯂꯧꯕꯤꯔꯒ ꯗꯤꯁꯤꯖन ꯂꯧꯕꯤꯌꯨ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯗꯚꯥꯏꯁ ꯑꯃꯈꯛꯁꯦ ꯑꯩ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯑꯩ ꯄꯤꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯁꯤꯀ꯭ꯔꯦꯠ ꯇꯤꯞꯁ ꯑꯃ ꯑꯩ ꯄꯤꯖꯒꯦꯀꯣ ꯃꯔꯨꯑꯣꯏꯅ ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤꯗꯤꯀꯣ ꯂꯣꯏꯅ ꯐꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯨ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯐꯥꯗꯕ ꯉꯝꯗꯕ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯋꯥꯕꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯇꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧꯀꯥꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯦ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯜꯕ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯆꯝꯅꯀꯣ ꯑꯩ ꯑꯁꯤꯒꯤ ꯇꯤꯞꯁ ꯃꯆꯥ ꯑꯃ ꯄꯤꯔꯝꯒꯦ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯗ ꯁꯨꯃꯥꯡꯗ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯁꯃꯤꯟ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯩꯗꯣ ꯑꯗꯨꯒꯤ ꯖꯁꯃꯤꯟ ꯍꯥꯏꯕ ꯂꯩꯗꯣ ꯑꯗꯨ ꯌꯥꯝꯅ ꯅꯈꯣꯏꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯑꯣꯏ ꯑꯗꯨꯒꯤ ꯖꯁꯃꯤꯟ ꯍꯥꯏꯕ ꯂꯩꯗꯣ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗꯒꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯔꯠꯇꯒꯤ ꯈꯪꯗꯦ ꯄꯥꯔꯐ꯭ꯌꯨꯝ ꯂꯩ ꯑꯗꯩꯗꯤ ꯑꯒꯔꯕꯇꯤꯒꯨꯝꯕ ꯂꯩ ꯁꯥꯕꯨꯟꯒꯨꯝꯕ ꯂꯩ ꯀꯣ ꯁꯥꯄꯣꯟꯒꯨꯝꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯥꯒꯤ ꯃꯅꯝꯗꯅ ꯅꯈꯣꯏꯗ ꯉꯁꯥꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯊꯦꯝꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩꯅ ꯐꯪꯖꯔꯕꯅꯦ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯃꯤ ꯈꯔꯗ ꯁꯨꯝ ꯄꯤꯀꯣ ꯑꯩꯁꯨ ꯑꯍꯥꯟꯕ ꯁꯨꯝ ꯐꯖꯅ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯈꯪꯕ ꯃꯇꯝꯗ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯝꯇ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔ ꯌꯦꯡꯕꯤꯌꯨ ꯅꯈꯣꯏꯗ ꯀꯩꯀꯩ ꯐꯥꯎꯕꯤꯕ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯩ ꯀꯣ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯔꯤꯄ꯭ꯂꯥꯏꯁꯦ ꯄꯤꯔꯛꯏ ꯈꯔꯅꯤ ꯃꯇꯨꯡꯗ ꯑꯁ ꯑꯣꯖꯥ ꯅꯪꯅ ꯍꯥꯏꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯃꯅꯝꯁꯦ ꯇꯥꯔꯒ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯏ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯪꯊꯩ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯏꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯒꯔꯕꯇꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯁꯥꯕꯣꯟ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯈꯪꯗꯦ ꯁꯨꯝ ꯑꯩꯈꯣꯏ ꯊꯥꯎ ꯈꯪꯗꯦ ꯊꯥꯎꯁꯨ ꯖꯁꯃꯤꯟ ꯊꯥꯎ ꯑꯃ ꯊꯣꯛꯄꯅꯤꯀꯣ ꯑꯗꯣ ꯑꯝꯇꯪ ꯁꯤꯖꯤꯟꯅꯔ ꯌꯦꯡꯕꯤꯌꯨ ꯅꯈꯣꯏꯒꯤ ꯈꯤꯇꯪ ꯑꯣꯏꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯇꯧꯕ ꯌꯦꯡꯉꯨꯀꯣ ꯍꯥꯏꯅ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯇꯤꯞꯁꯦ ꯃꯔꯨꯑꯣꯏꯕ ꯇꯤꯞꯁꯅꯤꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯍꯣꯡꯕ ꯇꯤꯞꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯇꯥꯡꯕ ꯇꯤꯞꯁ ꯅꯠꯇ꯭ꯔꯦ ꯀꯣ ꯑꯍꯣꯡꯕ ꯇꯤꯞꯁꯅꯤ ꯑꯩꯅ ꯄꯤꯖꯕꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯉꯝꯒꯅꯤꯗꯅ ꯍꯥꯏꯅ ꯑꯩꯅ ꯈꯜꯂ ꯄꯤꯖꯔꯛꯄ ꯇꯤꯞꯁꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯟꯗꯒ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀ꯭ꯔꯤꯁꯇꯦꯜꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯤꯕ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯥꯝꯖꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯇꯥꯗ꯭ꯔꯤꯕꯗꯣ ꯈꯤꯇꯪ ꯊꯦꯝꯗꯅꯕꯒꯤꯗꯃꯛꯇꯀꯣ ꯍꯥꯏꯗꯤ ꯀꯜꯃꯤꯡ ꯑꯦꯅꯔꯖꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯜꯃꯤꯡ ꯑꯦꯅꯔꯖꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯤꯁꯇꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯟ ꯁ꯭ꯇꯣꯟ ꯍꯥꯏꯅ ꯑꯃꯈꯛ ꯀ꯭ꯔꯤꯁꯇꯦꯜ ꯑꯃ ꯂꯩꯕꯅꯦ ꯃꯗꯨꯗꯣ ꯁꯨꯝ ꯑꯗꯨ ꯁꯤꯕ ꯇꯥꯔꯒꯗꯤ ꯉꯝꯖꯕ ꯇꯥꯔꯗꯤ ꯕ꯭ꯔꯦꯁꯂꯦꯠꯇ ꯁꯨꯝ ꯂꯩꯕꯅꯤ ꯊꯣꯛꯄꯅꯤ ꯁꯨꯝ ꯅꯦꯠꯇꯒ ꯅꯈꯣꯏꯅ ꯁꯨꯝ ꯁꯥꯔꯆ ꯇꯧꯔꯒ ꯁꯨꯝ ꯎꯕ ꯐꯪꯒꯅꯤꯀꯣ ꯃꯗꯨ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯔꯤ ꯄꯣꯠꯇꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯕꯛ ꯍꯥꯏꯕꯨ ꯃꯥꯁꯦ ꯑꯩꯈꯣꯏ ꯊꯦꯝꯗꯕ ꯉꯝꯕ ꯑꯗꯨ ꯄꯨꯛꯅꯤꯡꯗ ꯂꯩꯇꯥꯗ꯭ꯔꯤ ꯄꯣꯠꯇꯣ ꯃꯗꯨꯒꯤ ꯊꯕꯛꯁꯦ ꯃꯥꯅ ꯁꯨꯝ ꯈꯔ ꯁꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯤꯁꯇꯦꯜꯁꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯑꯗꯨ ꯁꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣ ꯅꯈꯣꯏꯗ ꯁꯨꯝ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯁꯤ ꯄꯣꯠꯁꯦ ꯁꯨꯝ ꯑꯩꯅ ꯄꯟꯖꯅꯤꯡꯉꯤ ꯑꯔꯣꯏꯕꯗ ꯑꯗꯨꯅ ꯚ꯭ꯌꯨꯋꯔꯁꯤꯡ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯩ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟꯠꯁꯦ ꯃꯌꯥꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯄꯦꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯌꯥꯝ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯩ ꯅꯤꯡꯁꯤꯡꯖꯔꯝꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯩ ꯂꯩꯕꯥꯛꯄꯣꯛꯄ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯩ ꯄꯨꯔ ꯂꯥꯛꯆꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ